ꯃꯃꯥꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯔꯥꯐꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨꯕ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯥꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯔꯦꯟꯀꯥꯏꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯦꯁ ꯃꯣꯜꯗꯨꯡ ꯚꯤꯂꯦꯖꯇꯒꯤ ꯉꯝꯈꯣꯃꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 36 ꯑꯃꯁꯨꯡ ꯂꯣꯡꯅꯣꯝ ꯚꯤꯂꯦꯖꯇꯒꯤ ꯂꯦꯠꯃꯤꯟꯊꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 39 ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯔꯥꯐꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯉꯔꯥꯡ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯔꯦꯡꯀꯥꯏ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯒꯥꯔꯤ ꯑꯗꯨ इंटरसेप्ट तौबगा लोइनना डिटेन तौदुना वांगपांग चथखी लोइनना मखोइदगी मोबाइल फोन अहुम अमसु फागतले हाइरी फारबा मियोय अनि अदु यावना मखोइना तोंगलखिबा गाड़ी अदु सीज तौरे फारबा मियोय अदु मखाताना वांगपांग चथबदा ममांगदा चोराचानपुरदा थोखिबा इरांग मनुंगदा सेलमान ब्रिजता राफ कांगपुदा नोंमै कापसिनबगी थौदोकता हकथेंनना सेनै हाइबदु मसाना याजखरे थौदोक अदोदा रैपिड एक्शन फोर्स की मियोय अमा नोंमैना पांदुना सोखिबनी फारबा मियोय सिंग अदुगी मथक्ता मखाताबा इन्वेस्टिगेशन चथरी हाइना पाव असिना मखातारी